ngasi phongkeba tongan pausi sing amadi social media dagi lokhotjaba pau khara update pijari ahanbada maruiba pau Rajasthan ki school wusu team dagi kuki militant singna namduna sel lokhibagi thodok investigation chathagadabani hairakli National School Games saruk yaba lakiba mahiroi singdagi namduna sel lokhiba laite haina kotugi maikaidagi phongdorakli Arambai Tengolgi Lujingpurel Korongan Bakuman Hairi, Maitei Punsinba Ngamde Yade Haibadu Arambai Tengolna Maithiba PC. Loinana Arambai Tengolgi PRO Robin Mangang Khwairapanggi update ka Loinana German Road amasung Tiger Road Jaliangrong Inpui Naga Community na masak khangde haina ZUF na phongdokre. Ngamkai sambal khabagi thabak quality yaudabana irai laina kakthatpa ngambani haina police na phongdokre. Masagi chahi humudra manga rom surabi nupi ama mayumda tamthina hatlamle. India government na kunai asibu muthatnaba honaba thawong khudakta lekodabani irangi chaitheng fangliba manipurda special package pigadabani haina sanjoina phongdokre class 10 amasung 12 ki exam loidriba fawba harau kumaida athengba thamle haina UMO na phongdorakli Manipur yauna North East ki city mangada alliance year na schedule semba loibaga loinana air connectivity phanghalagane Churachandpur ga tainaba Mizoram gi Sirsip district ta swine fever na lamok kaya sire Nitin Nabin BJP National President ki thaupuba hokre Tamil Nadu ki Governor na Assembly Session hodokpada customary address piramdana house tagi walkout tokre United Kingdom France tasu masagi chahi 13 sudriba sing social media paiba thingadori Adomna hojik yengbiriba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu Hojik pausing amuk sandongna pijari Imphal da pangthukiba humpumapan suba National School Games da saruk yaba lakiba Rajasthan gi school wusu team gi kangbu amabu Kangpokpi district gi jaga amada kuki khulai paiba singna pung anirom chupna detain tawbata natana ayawba senpham sing munkhiba thodok adu mapung phaba investigation chathagadabani loinana matungdadi Rajasthan dagi team sing chatpada security arrangement asi hena kankhathangadabani haina Rajasthan gi former chief minister Ashok Gehlot na phongdokre mangna makhata na haikibada Manipur da pangthokpa National School Games saruk yaba chatkhiba Rajasthan gi school team amabu khulai paiba singna gun point da hostage oina fajilaga thamba amasung ayawba senpham sing lut to hokhibagi thodok asi yamna haksin na lawi haiduna thodok asi yamna kanna yaningtaba phongdorakli asigumba serious oiba issue asigi matangda Rajasthan government amasung sports department na kari karamba action sing lawribage haina hangladuna angang sing chenaba thodok kudingmak yamna nungnangningai ni maram aduna thodok adugi matangda mapung phaba investigation chathagadabani haiki amaromda Manipur gi hojik oiriba phibam gi matangda Laduna former chief minister asina makhata na haikibada Manipur asi sahi anirom hena hingsa amasung tangdu leitadaba phibam ama mayok naduna lakpaga iroinana hojik president rule leiribanina state asigi law and order gi daita pumba lokpham thokpani adumakpu hojik phawbagi oina Manipur gi situation asigi matangda central government na hena pungning changna thabak tawde haina central government ki thawongbu yamna criticize tawki marak asida Rajasthan school gi wusu team gi coach Sohan Ramna phongdokibada Manipur da pangthokiba National School Games asigi damak January 13 da Rajasthan thadokuna Delhi yawna chatkhi loinana Delhi dagi train da January 13 gi numidang waramda Dimapur da thongki loinana mafam adudagi car da Imphal tamna lakpagi lambida kuki khulai paiba singna Rajasthan school team gi kangbu adu pung anirom chupna detain tawduna gun point da selsing lohokibani nongmai paiba kangbu sing adu kuki kangbu ni haina sak takchei makhoina chathagiba thong sing adu da school gi mairoi sing khakta natana team adu da yawrakhiba miyoi khudingmak aki tujungba kaya mayongna khi haire Committee on Tribal Unity ko tuna Sirol ama thoktuna miyamda asumna sengdorakli madudi handak Imphal da pangthokiba humpumapan suba National School Games da saruk yaba lakiba Rajasthan gi school gi team amabu Kangpokpi district gi jaga amada kuki khulai paiba singna pung anirom detain tawbada natana ayawba paisa sing gun point da lohokhi haiba adugumba thodok amata thokkiba leite sandokliba paw asi aranbani ko tuga mari amata leinade haina asumna sengdorakli Arambai Tengolgi Lujingpurel Korongan ba Khumanna asumna hairi
ꯑꯆꯨꯝꯕꯅ ꯌꯥꯔꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯅꯝꯕꯔ ꯒꯦꯝꯗ ꯆꯠꯄꯅꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛꯅꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯚꯣꯠ ꯃꯌꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯇꯨ NRC ꯒꯨꯝꯕ ꯂꯩꯕꯥꯛꯀꯤꯗ ꯇꯧꯕꯤꯌꯨ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇꯕꯗ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯄꯨꯟꯁꯤꯟꯕ ꯉꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤ ꯊꯥꯡꯒꯠꯅꯔꯝꯕ ꯆꯔꯝ ꯄꯥꯏꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯈꯜꯂꯒ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯗꯦꯠ ꯄꯤꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯚꯣꯠ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯀꯦꯟꯗꯤꯗꯦꯠ ꯂꯩꯕꯥꯛ ꯅꯤꯡꯕ ꯌꯥꯝ ꯊꯣꯛꯂꯛꯏ ꯆꯍꯤ 3 ꯆꯨꯞꯄ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯣꯠꯄꯤꯔꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯁꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯌꯨꯠ ꯐ꯭ꯔꯟꯠꯅ ꯔꯤꯖꯦꯛ ꯇꯧꯏ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯁꯨꯡ ꯀꯁꯇꯃꯔꯤ ꯔꯥꯏꯠꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ZUFꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯌꯥꯕ ꯑꯃꯁꯨꯡ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯑꯃꯠꯇ ꯌꯥꯎꯕ ꯇꯧꯗꯅ ꯖꯥꯂꯤꯌꯥꯡꯔꯣꯡꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯁꯨꯡ ꯑꯦꯁꯦꯟꯇ꯭ꯔꯦꯟ ꯇꯦꯔꯤꯇꯣꯔꯤꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯁꯤ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯕ ꯇꯧꯗꯦ ꯖꯥꯂꯤꯌꯥꯡꯔꯣꯡꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯃꯈꯣꯏꯅ ꯄꯥꯛ ꯁꯟꯅ ꯏꯜꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯥꯔꯝ ꯁ꯭ꯃꯒ꯭ꯂꯤꯡ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯏꯃꯤꯒ꯭ꯔꯦꯟꯠ ꯏꯟꯐ꯭ꯂꯛꯁ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗ ꯍꯛꯊꯦꯡꯅꯅ ꯊ꯭ꯔꯦꯠ ꯇꯧꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯤ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯗ ꯂꯣꯏꯅꯕ ꯑꯃꯁꯨꯡ ꯅꯛꯁꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯌꯥꯕ ꯉꯝꯂꯣꯏ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ZUFꯅ ꯂꯩ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯄꯤ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯄꯣꯄꯤ ꯂꯣꯛꯄꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯝꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯗꯤꯜ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ZUFꯅ ꯖꯥꯂꯤꯌꯥꯡꯔꯣꯡ ꯃꯤꯌꯥꯝꯒꯤ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠ ꯑꯃꯗꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯉꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯥꯏꯟꯅ ꯌꯥꯕ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏꯒꯤ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯛꯂꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯣꯟꯅ ꯕꯣꯔꯗꯔ ꯅꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ BRTFꯅ ꯍꯧꯖꯤꯛ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯛꯊꯠꯄ ꯉꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ LH ꯖꯣꯡꯅꯣꯡꯐꯥꯏ ꯚꯤꯂꯦꯖꯗ ꯅꯧꯅ ꯈꯥꯕ ꯉꯝꯈꯩꯒꯤ ꯁꯝꯕꯜꯁꯤꯡ ꯕꯣꯔꯗꯔ ꯄꯤꯂꯔ 62ꯒꯤ ꯃꯅꯥꯛꯇ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯔꯅ ꯂꯣꯟꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯈꯤꯕꯅꯤ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯒꯅꯤ ꯃꯤꯇꯔ 150 ꯔꯣꯝ ꯁꯥꯡꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯈꯣꯡ 48 ꯔꯣꯝ ꯃꯈꯣꯡꯗ ꯅꯤꯡꯊꯤꯅ ꯀꯛꯊꯠꯂꯒ ꯏꯟꯊꯨꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 13ꯇ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯉꯝꯈꯩ ꯁꯝꯕꯜ ꯊꯥꯗꯠꯂꯒ ꯏꯟꯊꯨꯔꯒ ꯊꯝꯂꯝꯕ ꯑꯗꯨ ꯕꯣꯔꯗꯔ ꯔꯣꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕꯅꯤ ꯉꯝꯈꯩ ꯁꯝꯕꯜ ꯊꯥꯗꯠꯂꯝꯕ ꯑꯗꯨ ꯅ꯭ꯌꯨ ꯁꯣꯝꯇꯥꯜ ꯑꯦꯔꯤꯌꯥ ꯃꯅꯥꯛ ꯕꯣꯔꯗꯔ ꯄꯤꯂꯔ 62 ꯑꯃꯁꯨꯡ ꯁꯕꯁꯤꯗꯤꯌꯥꯔꯤ ꯄꯤꯂꯔ 62/2ꯒꯤ ꯃꯔꯛꯇꯅꯤ ꯀꯛꯊꯠꯂꯝꯕ ꯑꯗꯨ ꯖꯅꯋꯥꯔꯤ 13 ꯑꯃꯁꯨꯡ 15ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯉꯝꯈꯩ ꯁꯝꯕꯜ ꯊꯥꯗꯠꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯑꯃꯔꯣꯝ ꯆꯠꯂꯒ ꯃꯤ ꯇꯥꯕꯅꯤ LH ꯖꯣꯡꯅꯣꯝꯐꯥꯏ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯨꯀꯤ ꯈꯨꯜ ꯑꯃꯅꯤ ꯈꯨꯜ ꯑꯁꯤ ꯌꯨꯝ 50-60 ꯔꯣꯝꯇꯃꯛ ꯂꯩꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯁꯀ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯀꯛꯊꯠꯂꯒ ꯄꯣꯔꯇꯦꯕꯜ ꯖꯦꯅꯦꯔꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯁꯁꯤꯡ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ ꯃꯃꯥꯡ ꯆꯍꯤ 2015ꯒꯤ ꯗꯤꯁꯦꯝꯕꯔ 2ꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯗꯥꯜ ꯈꯨꯜꯗ ꯂꯩꯕ ꯕꯣꯔꯗꯔ ꯄꯤꯂꯔ 67ꯒꯤ ꯃꯅꯥꯛꯇ ꯃꯤꯇꯔ 150ꯗꯒꯤ 200 ꯔꯣꯝ ꯁꯥꯡꯅ ꯉꯝꯈꯩ ꯁꯝꯕꯜ ꯊꯥꯗꯠꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ
Masagi sahi humbudra mangarom surabi nupi ama masamaki yumda tamthina hatlaga tamlamle mihatpa masak khangba ngamdri hauzik asiba hakchang police na lokhalaga rims ki mirel sangda thamkhre thodok asi singjamai police station gi manung channa leiba singjamai oinam thingelda thokhibani leikidrabi nupi asigi maming oinam ningol thoibi masagi sahi humbudra manga apokpa leikidraba ibomcha mubi kawi yumgi kangthol makhada Phina yomsillaga asiba hakchang oina leiramba ngarang nungthil yumgi miyoi singna thengnarakebani mahaki masa amadi mamaida thangna yanbagi dakpam kaya leirambaga loinana makhut yet ngaksam amadi khutsa singsu thangna lenthatlamki thodok thokpamda singjamai police station gi kangbu ama forensic expert yauna laktuna yengsilaba matung hakchang lokhallaga rims mokta thamkre singjamai police na thodok asigi matangda case ama lokhatkibaga loinana leikidrabi oinam ningol thoibigi Pokmin bani haiba manau nupi atombi oinam bimolana phongdorakpagi matung inna mahaki parental home gi miyosingna mase asi haukiba thangjet numitagi thiba khangdre haina pau pirakpadagi ngarang mahak masamak parental home da laktuna masebu miyamga loinana yum amadi akoiba mafam singda thiba humbagi thabak chathabada Hariba asiba hakchang leiramba thengnakhibani ngasi sumakatana miyamga loinana thibada nungthilda yumgi kangthol makhada mahaki mase asi phina yomsillaga sina leiramba adu thengnakhibani thodok thokpamda local MLA yumnam khemchan amasung Impal West SP masa laktuna yengsinbagi thabak chathaki India government na lamdam asida divide and rule gi policy kaya chathaduna khunai asibu muthatnaba honariba thawong khudakta lekodabani kangluk ki irang gi chaitheng fangliba state asida special package bigadabani haina amuko gi president Sanjoy Sorokhaibanna phongdokre amuko pori lemarol kohar MSF amasung amobhagi apunba kangbu amana irang mayokna badagi matam sangna relief camp ta leiruraga nongna yumda hanjilakpada ngairiba Imphal East ki leitan pokbi makha lekai gi khunja singda kambal chana thaknaba polam amadi angang singi lairik sing yenthokpagi thoromga mari leinana amuko gi president Sanjoy Sorokhaibamna wafam asi phongdokladuna makha tana hai chahi ahum suraklaba kangluk ki irang asina lamdam asiki miyam kham thengna awaba mayokna re miyoi kaya lanjenaduna awaba khangli maram aduna India government na Manipur ge ahenba special package pigadabani ITB mahiroi singi education amasung health care ga mari leinaba akhanaba package singsu pigadabani irang asina maram oiraga miyoi kaya makoina pairamba sinpham kaya hongdoktuna atopa sendal lambi kaya chathanari waraba miyam asigidamak yenglaga bank tagi loan loriba loni singi loan kokadabani amasung sahi tara tax loroidabani submit loan gi phibam phagat hanaba industry amasung agriculture da hena meeting thamduna thabak pakhetkadabani India government na state asida khutsem gi oiba problem kaya thokalibasi khudakta lepangadabani India government ki maikedigi khulai paiba miyoi kaya semgatuna proxy war chathariba asisu khudakta tokadabani lamdam asida chathariba thokan ningdaba thodok kaya asida India government ki chawna khut yawi haibasi mamang sahi 2015 gi December 13 amasung sahi asigi January 5 da bom pokhai hankibagi thogoksing aduna mayek sengna khangba ngamlaba ngaktani India government na lamnam asida leminariba singi marakta jati kangluk khaidoktuna irang sagatpa amasung aikoi maselgi marakta yengthinaba pokhanduna kangkhong chaiba phibam ama lakhanaba honabaga loinana khunai asibu muthatnaba honabagi thawong amuko amasung masiga chatminariba lupsingna kaidongneidasu yengduna khak leithokloi India government ki asigumba thawong sing asi khudakta lepkadabani matamgi oina mapandagi pirakpa saifu punna thengnaminaba changi haina phongdokhi Handak chahi gi oina pangthokadoriba class 10 amasung 12 ki exam loidriba phawba isai nomai hausi amasung atai harau kumai pumnama khudakdagi lepiu haina Universal Murders Organization UMO gi president Moirangtem Sorojini Leimana Lamphel khunokda leiba lup asigi office ta pangthokiba paugi mifam amada phongdokre mahakna makhata na haikibada covid laichat matamda school kaba yadabadagi lairik laisu ningthina tamba phangnakide maram asi oiraga school ayamba promotion piraga angangsing pass tohanki foundation mapung phadana pass tohankiba mahiroi sing adu loksing watuna adumak chatkhirgani masina competitive exam sing mayoknaba ngamdaba phibam phawba lakpa yai asigumba phibam asi yenglaga lup asina thangjilakliba khongthang asi lebak mayamgi interest ani amasung mahiroi khunai gi damaktani haiki amaromda puwariga chagonariba loktak thanga amasung karangna singbada chalairiba hotel sing asi nupa nupi sing punna sanai yunaifam oire wafam sing asida mafam sing asida nupi oibi kaya yauna nisa chaduna nataba
ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯁꯨ UMO ꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯀꯔꯤꯒꯨꯝꯕ UMO ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯗ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯕ ꯊꯦꯡꯅꯔꯕꯗꯤ ꯍꯣꯇꯦꯜ ꯃꯄꯨ ꯌꯥꯎꯅ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯛꯂꯤ Manipur yauna awang nongpok lamdamgi state singi capital sing Imphal, Silchar, Aizawl, Shillong amasung Pasighat yauna lakliba March 15 dagi August 19 phawba hena phaba air connectivity uba phanglagani Alliance Air na summer schedule gi makhada route sing asida flight sing amuk hanna paiba hauragani hairi anoba propose tawraba plan asigi makhada Alliance Air na Guwahati dagi Imphal, Silchar, Aizawl amasung Pasighat ka samnahanaba multiple ATR 72 service chatharagani thorang asina passenger singda hena phaba amasung numit amakhaktada afaba connection sing phangalagani loinana miyamda hena kudong chanaba ayuk nungthil animak flight sing schedule tawgani Barak Valley gi air network ta Silchar na maru oiba hub ama oina lehoragani Imphal dagi amasung Imphal da numit khudingi flight sing leigani amasung makhada Guwahati fawba samnahangani asigumna Imphal na Silchar Aizawl amasung Guwahati ga samnahanba multiple rotation gi marakta connectivity hena chechilhalagani Aizawl na Guwahati Imphal amasung Shillong ga samnaba connectivity service sing phanglagani aduga Pasighat Guwahati amasung Shillong ga samnaduna lehoragani maduna Arunachal Pradesh ki Eastern District singda makha tarakpa access phangalagani airline official singna haiki madudi summer schedule asi aircraft rotation passenger gi demand amasung region asigi connectivity goal sing asiga mari lainana plan tawbani Alliance Air na propose tawraba schedule asigidamak mathau taba regulatory approval sing launaba haijarakle chapchaba wafam ama khanglaba matungda ticket sing athuba matamda book tawba phanglagani hairakli Churachandpur ga Mizoram ga gi tainaba Sirchip district ta African swine fever sandorokpana maram oiraga lamgi ok kaya leikidre amasung laboratory test tasu virus asi positive oibagi thodok kaya thengnare haina official singna phongdokre paw asina makhatana hai district asigi Thentlang khulgi manakta leiba umangi mafam kharada lamok kunrom siduna leiramba thengnaki madu ubada maikei adomgi miyamna state animal husbandry and veterinary department da paw piki lamok sing adudagi laukiba bone marrow sample sing adu ASF positive oiki masigi result asi January 13 da phangba ngamkibani haina official singna phongdorakli district adugi miyoi singna haikibada haukiba chahi 2015 gi December gi ahanba chayoldagi Thentlang lamdam asida lamok sing leikidabagi thodok uba phanglakibani hairi official singna phongdokpagi matung ina Mizoram da kumja 2018 da ahanba oina ASF positive oiba thengnabadagi state asigi tongan ba mafam singda lamok sing leikidabagi thodok makhatana thoglakli asigumba thodok asi 2019 gi July dagi Myanmar border gi manakta leiba Champai district ki umangda lamok sing sibasu phangki kumja 2023 gi September dasu Myanmar border manakta leiba Longlai district ki Botlang South Khungangi manakta lamok sing sina phangki masigi su mathakta haukiba chahi gi September dasu Assam ga naknaba Kolasip district ki Saipum Khungangi manakta lamok khara siba thengnaki haina asumna phongdorakli Mizoram da ahanba oina ASF asi kumja 2019 gi May 18 da Bangladesh border ga naknaba Lungloi district ki Lungsen Khungangda phangki matam madudagi hauna Nabet asina state asigi ok sibagi chang khwaidagi yamle Bharatiya Janata Party BJP National President ki pham uncontested mai paklaba hanagi BJP National Working President Nitin Nabin ngarang dagi hauduna BJP National President ki pham paiba hokre Nitin Nabin 1940 da semkiba BJP National ki 12 rak suba president oina thau puhanbagi thorom adu Delhi da leiba party asigi headquarter da pangthoki mahangna ahanba oina thau pubagi ceremony aduda Prime Minister Narendra Modi, Union Home Minister Amit Shah amasung Defense Minister Rajnath Singh loinana BJP gi senior leader singsu saruk yaki thorom aduda BJP na lengak pairiba state singi chief minister sing union minister sing amadi BJP gi national president oiramba JP Nadda su thorom aduda saruk yakibaga loinana Nitin Nabinna BJP National President ki pham paiba haukibaga loinana BJP Central lengakna Nitin Nabinda Z category
VIP security pinaba ayaba pikibaga loinana Central Reserve Police Force ki VIP security wing escort tawduna mahakbu ngak senbagi thabak paikhatlagani haiki Sahi asigi oina ngarangdagi haukiba Tamil Nadu Legislative Assembly mifamdagi state asigi Governor R.N. Rabina mahaki customary address piramdana house dagi thokibada charangnaba thokre panba yabade R.N. Rabina kumjalisingani kunmathoida mahakpu Tamil Nadu state ki governor oina khankibani masiga loinana matam adudagi hauna state asida Lengakliba DMK party amadi Governor R.N. Rabi aniki marakta wathok oiduna lakibane mahangna state asigi Governor oikraba matung kumjalisingani kunithogi assembly mikhalda customary peace piki madugi makha tarakpa maram kumjalisingani kulumdoida Rabina assembly da matam adugi lengakna semduna pikiba Governor gi speech ki saruk khara pathokpagi mahuta masagi oiba warol khara pikibani madugi matung kumjalisingani kunmanga kuntaruki oina Tamil Nadu State Assembly mifamda mahaki speech pathoklamdana house dagi mapal thokibani ngarang dagi haukiba Tamil Nadu Legislative Assembly gi mifamda Governor R.N. Rabina mahaki peace pathoklamdana thokiba aduna maram oiraga Lok Bhavan amadi house anigi marakta akanba waphangnaba thoknabagi thaudok ama ohenkhi haidi mifam adu haubaga loinana speaker M Apabhugi maikaidagi house ki rules amadi convention gi matung inna state government na ayaba piraba warol adu pathokpinaba governor da pukhatkhi Governor R.N. Rabina house ki warol dagi pathokibagi matung apanba pirakhiba adu laibak thibani ngasigi house ki procedure da Governor R.N. Rabina Pendaba phongdokladuna lebak asigi national anthem da pifam thokpa ikai khumnaba adu mapung phana pikide hainasu phongdokhi madugi matung tarakpada R.N. Rabina mahaki house da pifam thokpa warol adu piramdana thokhibani haidi Australia gi mathangda France amasung United Kingdom da masagi sahi 33 sudriba miyosing social media sizinaba thingnaba thorang lokalakadore France da hojik masagi sahi 35 sudriba miyosing social media sizinaba da thingnaba bill ama house da kanna debate tawri Britain gi oinasu MP humphuma thoina sahi nauriba angang singda social media sizinaba thingnaba Prime Minister Starmer da taksinba laikre MP singna hai malengni tongan ba lebak singda social media na sahi nauriba angang singda piriba saithengi matangda akhanaba thorang lokalakpana maram oiraga hiram asiga mari lainana legislation ama pass toba mathok tai Denmark France Norway New Zealand amasung Greeks tasu asigumba makhagi thorang lokalakpa yai haina thajanari chairak asida Australia gi oina masagi sahi 33 sudriba miyosingna sijinnaramba social media account lakh nifutaret mari lainaba company singna block tokre malemda masagi sahi 33 sudriba miyosing social media sijinnaba thingnabagi thorang lokalakpa Australia na yan hanbani hairi Makatarakpa pauda police na fare hariba miyoi mari Jafau bazar dagi natte haina JBA na phongdorakli Manipur police na state asigi law and order ngak senabagi matangda lauriba thodang singthaningai ni adum oinamak January 13 ta Manipur police na Palel maning lekai dagi fare hariba miyoi mari Chandel district ki Jafau bazar dagi natte haina Jafau bazar authority na thadokpa chirol amana hairakli chirol asin makata na hai police na fare hariba Darasung sahi kunmari amasung Kofarang sahi kulumdoi Chandel Christian village dagini HP Koko sahi kuntret na Duthang village dagini HP Mono sahi kuntrana Jafau bazar dagini miyambu asoi angam yahondanaba amasung ing tapa pibam kahendanabagi matangda police na lokalakliba thodang thagatningai ni adubu phare hariba miyoising adugi laifam ningthina verify tawba mathau tai matung tarakpadasu police na tongan ba thodok wathok singa mari lainaba miphamipun chathaba matamda phariba miyoising adugi maming matha amadi laifam na singba ningthina verify tawraga phongdokpa mathau tai hainasu makha tarakli Makha tarakpa editor kalam dagi machang oiba pausing amuk lokhatchari ahanbada huranboi lakpoi sel painarakpadagi sakti paiba pamnarakpa Taibangpal asida miyoi mapokta poklaba lainingba nataba miyoi singna
ꯐꯪꯒꯦ ꯇꯥꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯌꯥꯔꯤꯕꯁꯤ ꯂꯟ-ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯜ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯗꯨꯅ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯣ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯣ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯥꯅ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯅꯔꯤ꯫ ꯃꯁꯤꯅ ꯑꯥꯏꯟꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯝꯕꯤꯗ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯂꯣꯏꯅꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯥꯝꯕꯩꯅ ꯁꯦꯜ ꯄꯥꯏꯗꯨꯅ ꯁꯛꯇꯤ ꯄꯥꯏꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯦ, ꯅꯣꯛꯄꯁꯨ ꯅꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯤꯗꯤ ꯍꯨꯔꯥꯟꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯎꯄꯥꯏ ꯑꯃꯗꯒꯤ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ, ꯏꯅꯥꯛꯄꯨ ꯈꯨꯜꯂꯕꯗꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯐꯅꯃꯛ ꯑꯔꯥꯟꯕꯅꯤ, ꯇꯧꯍꯩꯗꯕꯅꯤ ꯈꯪꯂꯕ ꯐꯥꯎꯕ ꯁꯦꯜꯕꯨ ꯐꯪꯂꯕꯗꯤ ꯈꯟꯅꯔꯤ꯫ ꯁꯦꯜ ꯄꯥꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕꯅꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯅꯤꯃꯛ ꯃꯥꯏꯊꯤꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯄꯗ ꯀꯥꯟꯅꯕ ꯐꯪꯏ꯫ ꯃꯁꯤꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯑꯥꯏꯟꯅ ꯌꯥꯗꯦ, ꯐꯥꯔꯒꯗꯤ ꯗꯟꯗꯤ ꯆꯥꯎꯏ, ꯏꯖꯠꯁꯨ ꯃꯥꯡꯏ ꯈꯪꯂꯕꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯔꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯐꯥꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒ ꯐꯥꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯦꯛꯇꯃꯛ ꯆꯦꯟꯅꯔꯝꯕꯒꯤ ꯄꯥꯎꯁꯨ ꯚꯥꯔꯤꯅꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯄꯤꯌꯝ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯁꯨ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯥꯔꯀꯣꯇꯤꯛꯁ, ꯗ꯭ꯔꯒꯁ ꯑꯦꯟ ꯁꯥꯏꯀꯣꯄꯦꯊꯤꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯁꯁꯤꯡ ꯑꯊꯨꯕꯗ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯂꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁꯀꯤ ꯈꯣꯡꯖꯪ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯅ ꯑꯍꯣꯏꯅꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤꯕ ꯎꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯒꯤ ꯀꯥꯁꯤꯡ ꯑꯍꯥꯡꯕ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯤꯁꯤꯡꯁꯨ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯎꯁꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯁꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤꯗꯃꯛ ꯃꯃꯤꯡ ꯂꯩꯗꯨꯅ ꯏꯖꯠ ꯃꯥꯡꯂꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯐꯪꯂꯤꯕ ꯍꯦꯔꯣꯏꯟ ꯑꯃꯗꯤ WY ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯔꯛꯄꯅꯤ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯣꯏꯅ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯄꯥꯎꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯇꯣꯏꯅ ꯆꯦꯟꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯐꯥꯕꯗ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯛ ꯆꯦꯟꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯐꯥꯔꯕ ꯗ꯭ꯔꯒꯁꯤꯡ ꯃꯄꯥꯟ ꯊꯣꯛꯅꯗꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯈꯤꯗꯅꯕ ꯇꯨꯃꯤꯟꯅ ꯌꯥꯁꯤꯟꯅꯈꯤꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯐꯥꯔꯕ ꯗ꯭ꯔꯒꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯆꯦꯟꯅꯔꯝꯕ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯆꯦꯟꯅꯔꯝꯕ ꯌꯥꯎꯕꯈꯛ ꯅꯠꯇꯅ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯈꯔꯁꯨ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ताकलिबनी। फिवम असिददी वार एगेंस्ट ड्रग की खोंजंग माई पाकनी हाइबगी थाजबा चांग यामना नेमना लैरी। ड्रग ललोनबदा फारबसिंग अंगम अथौसिंगना अचान मिराई नाइदना वायलबा फारबा फावबा आइगी मागी मीनी हाइदुना थादोक्तुना ड्रग ललोनबदा माई पाखनदुना सेल पाइबा मियोय कया लैहनदुना सेलबु पाइरबदी शक्तिबु लै हाइबा चाउथोकचबदा मियामनासु इकाई कुमनबा थमलिबा मखै वार एगेंस्ट ड्रग्स की खोंजंग माई पाकनी सुंगथा थाजद्रे। मदुदा सेल पाइरबा मियोयसिंगबु हेक्तमक इकाई कुमनबगी चटनबी असि होंगदोक्तुना करमना सेल पाइरकपनो हाइबसी थिदोक्लगा इकाई कुमनरबदी वार एगेंस्ट ड्रग माई पाकनबा लंबी ओइगनी। एडिटर कलम की मचंग ओइबा अरोइबा पाउदा मणिपुरबु लानबुंग ओंथोकनबा होनबा खुदकता लेफलु कयाम कुइना बाबोक ओइखिगदगे। मणिपुरदा कोरोना वायरस लाइना लाइचत संदोरखिबा मतम अदुदा मियामना चही अनि हेना मपान थोकना सुबा नोंबा ngamdabada natana virus asina miyoy kayagi punsi pikamnahonkhिबा miyoy kaya amana positive oibadagi sining sita hinghokhiबा adudagi miyamgi punsi amasung setmit londa awaba jaitheng pirakhi। virus asi laksinkraba tungda sufam nompham khangdaba पोथोक पुथोकपगी चांग हंथखिबा अमदी ललोल इतिकता अचौबा चैथेंग मायोकनखिबा अदुदगी ngasi फावबा हगोटबा ngamdana लैबा यावरी। मसिगी मतुंग अतोपा वायरस लाइचत अमा मथंग मथंग संदरौपा अमसुंग इसिंग इचाउ थोक्तुना मियाम मरु ओइना लौमीसिंगदा अवाबा चैथेंग मायोकनखिबगी पोथोक चाथोक मरांग कायना पुथोकपा ngamdabadagi अवाबा कोक्त्रिङैगी हौक चैरक्ता हौकिबा लिसिंग अनि कुलहुमदोय मे 3 दगी इल्लीगल इमिग्रेंट चिनकुकी जो
narco terrorist singna landarakduna apunbagi saktam thugairakduna kuki singtagi oiba legislature yawba separate administration gi demand wathok ki waroisin purakpa ngamdana leidi sahi ahum mapung phajilaklaba wathok asigi matangda yellow proof ni oiriba maitei singna apunbagi saktam thugainaba landarakiba singi mayokta lan ngakpagi thabak chathabada nakal ani gi marakta khulai gi muknaba arm conflict maram oiraga lanjenariki ba myoi masing lising humpu henbana lengak na hangba relief camp sing yauna maranai khangna chanabagi yum amadi asanba yumna singba singda changjapam loduna leiran leinari loinana muknabada miyoi chani hompugi punsi khangu takta pikam nakre wathok asiga mari leinaba kuki singna national highway singda maitei sing chathok chasin tobada thingjil lakiba aduna free movement yadana leiri amaromda central government na wathok asigi waroisin puraknaba kokhalakpa khongthang lokhatkhiba khongthang oina maitei amasung kuki kangluki miyoi singi mathakta changthok changsin yadaba buffer zone semkhiba asina maram oiraga kangluk anigi marakta tokai tanahanbagi maru hunba oina thokiba asi laibak thibani law and order gi subject state ki subject oirabasu state na law and order control toba ngamdaba amadi ruling MLA singi marakta losingba sinba pambagi phamal lan chatharakibadagi central government na assembly animated suspenda PR lengak thamjalakiba adu sahi ama mapung phajilakadore state asida tangdu laitadaba amadi miyamgi lengak laitaba asina singba sing asina maram oiraga miyamgi mahausa gi punsi rolda kham thengna awaba mayoknari illegal immigrant singna apunbagi saktam thugainaba aronba agenda amaga loinana landarakiba asi nai taba maihau langpok yawba hana sunabagi lanbunga pangkhakna kibadagi maitei amasung kuki anigi miyam khakta natana lamdam asida mahausadagi khunda minarakiba miyam pumnamak awaba mayoknariba asigi waroisin puraknaba honabada kuki kangluki maikeidagi sikhang khangduna lairiba asi poloida afoba phal phangani sungtha thajadre chin kuki jogi khulai paiba laloba sing amadi DSO sing apunbagi sakam tugainaba singnaduna atamnana maiteida landabadagi hendokduna naga kanglupta onsinduna lan chathaba haurakhiba asi state asi loikham naidaba hana pung onthoknaba honaribara masida India government na kayam kuina kumhei yengduna laikigadage amadi karamba matamda tangdu leitaba purakadoribage haiba wahangi paukhum miyamna khangba pamli wathoki waroisin puraknaba honabada nung anigi marakta ha oibagi thawong chatharoidabani yong tanyengi thaudoksu tahaloidabani